अहानबद मरोइब पाउ बंदे मातरम की चाही चामग यांखई सुरक्पगी निंगसिंग थौरम पांगथोखरे। बिहार की मिखल हाइदोक्ट्रिंगै ममांगदा पार्टी की लुचिंगबसिंग इम्फाल दा लाक्तुना थुब मतमदा लेंगा अमा सेमलगनी हाइना हानेगी चीफ मिनिस्टर एन बीरेन हाइख्रे। यूनियन एमओएस साबित्री ठाकुर ने जिरीबाम पाइखलीब प्रोजेक्ट सिंह येंसिनख्रे ngasi मफम क्यादा चतुना येंसिनगदौरी। अमदी लंबी सेमदबगी मायोक्ता चथब कुंबी एसी बन हेना कंसिनख्रे। खुरुमचरी ISTV बु एंग ताबिरिब पुनमपु तराम नोकचरी हौजुपाउ संदोन पिजरी। इंडिया पुंबदा पांगथोकपगु मणिपुर दसु बंदे मातरम की चाही चामग यांखई सुरक्पगी निंगसिंग थौरम पांगथोखरे। निंगसिंग थौरम असना लाकपदा हेना चाखतप मपांगल कनबा अमतोइब इंडिया अमा ओइनबा अखोइ पुन्ना थमोइ सेंगना थबक तौमिनसी हाइना मणिपुर के गवर्नर अजय कुमार भल्लाना फोंदोखरे। मणिपुर लेंगा की मीटिंग मखादा आर्ट एंड कल्चर डिपार्टमेंट सिंदना कोनुंग ममांगदा लेबा मणिपुर स्टेट फिल्म डेवलपमेंट सोसाइटी की होल्ड पांगथोकिबा ngasi की थौरम अदुदा MLA सिंह मणिपुर लेंगा की सिविल अमदी पुलिस की मकोक थोंबा ऑफिशियल सिंह सु सरुक याखी। ngasi की निंगसिंग थौरम अदुगा मरी लेना दिल्ली की इंदिरा गांधी इंडोर स्टेडियम द प्राइम मिनिस्टर न सरुक यादुना पांगथोकपा निंगसिंग थौरम अदुगी प्राइम मिनिस्टर की स्पीच सु मियामना ताहनखी। मणिपुर की गवर्नर अजय कुमार भल्लाना मखाताना बंदे मातरम की चाही चामा यांखई सुरक्पगी थौरम असना मतम अदुगी अपुनब इंडिया अमगी वाखलोन सिंह अदु नौहोंगना निंगसिंगहली। मणिपुर की मिरोल क्यानसु इंडिया की तमक कथोक्तुना लाकली। इंडिया की निंगतंबगी पुवारीदा मणिपुर के अथौबसिंगी थौतांगसिंग निंगसिंग बचुंगनी। मणिपुर की अवांग थाक की आर्ट एंड कल्चर ने इंडिया की अपुनबगी सक्तम चौखटप इंडिया अमदी इंगतप इंडिया अमा सागतनबा लौरिबा थौदांग असि चाउथोकचनिंगाइनी। बंदे मातरम की नुंगी ओइबा वाखलोन सिंह मणिपुर मियाम की थक्सी खासी मियोक मिचान सिंह असिना खुदम अमसु ओइरी। इंग लिसिंग अनि निफुगा तरेट फाउबगी मनुंगदा चौखटप मपांगल कनबा अमदी इंगतप इंडिया अमा ओइनबा होटनरिबसदा अखोइ पुमनमकना थमोइ सेंगना थौदांग लौमिनसी हाइनसु फोंदोखी। The people of Manipur have through every generation embodied devotion to the motherland. From the bravery of Manipuri heroes who fought to defend their homeland to the indomitable spirit of its freedom fighters, Manipur's contribution to India's history is immense and inspiring. Even in independent India, Manipur continues to shine, producing athletes who bring glory to the nation, artists who enrich our cultural tapestry, and citizens who uphold the ideals of unity, harmony, and progress. On this historic occasion of 150 years of Vande Mataram, let's renew our resolve to work to चाही चामग यांखई सुरक्पगे इरोइनना नुमिनदुबु निंगसिंग थौरम ngasi BJP मणिपुर प्रदेश सु सिंदना नित्यायपा चुथेक लेबा थंबाल संगलेंदा पांगथोखरे। थौरम अदुदा पार्टी की स्टेट प्रेसिडेंट ए सरदा मणिपुर की हाने की चीफ मिनिस्टर एन बीरेन राज्य सभा की MP सना चौबलई सेंबा थमोइबन AC की MLA KS जोई किशन पार्टी की ऑफिस बेरर क्याना सरुक्याखी। थौरम अदुगा मरी लेना BJP मणिपुर प्रदेश की प्रेसिडेंट ए सरदाना इंडिया की ओइना नेशनल सॉन्ग अमा ओइना लेरिबा बंकिम चंद्र चट्टोपाध्याय की बंदे मातरम असी भारतना ब्रिटिश की मखुतगी निंखा तंबा पुरकनब होटनबदा अचौबा इनोट अमा पीखिबा सहेक अमनी। इसै असिना मतम अदुगी मरैबाक नुसिजबा निंखा तंबा पामजबा नहा क्यादा थौना हाप खक्तनतना अमतोइना पुनसिंदुना ब्रिटिश की मायोक्ता निंगतम इहौ सागतखी। इसै असि साफोंखिबा चाही चामग यांखै सुरक्पगा इरोइनना BJP मणिपुर प्रदेश नसु इकाई खुमनबु उत्पोइना पार्टी की ऑफिस ता थौरम असि पांगथोकपनी। अखोइ अमतनी हाइबगी वाखलोन पीरिबा इसै असिना ngasisu भारत असि पुमनमक अमत ओइरबा सक्तम अमा सागतमिनदुना हेना फबा चौखटपा भारत अमा सेमलसी हाइखी। अखोइ अमत ओइना पुनसिनबा खोलाव ओइना निंखा तंबा पुरकनबा होटनबदा अचौबा इनोट अमा पीखिबा असिगुम्बा नेशनल सॉन्ग असिगी निंगसिंगबा नुमित असिदा कोइ भारतीय जनता पार्टी नसु ऑफिस असिदा अखोइ बंदे मातरम हारिबा इसै भारत पुनिंखा तंबदा अदुगुम्बा अचौबा थौना पांगल पीखिबा अखोइ पुनमकु अमत ओइना पुनसिनबगी वाखलो लेहलिबा असिगुम्बा बंदे मातरम असिना अखोइ पुनमकु अमुक्का हन्ना पुनसिनदुना हेन्ना अफबा सौखटपा country ama develop country ama habadi biksit bharat ama oirakna bagona ba amadi ekoi punama atma nirvar self reliant oiba adugumba
tangka kama purak pengamna na bokot na bada ekoi punamak ngasi bande matram gi adugumba saisak asia inot chika punna chatmina na bokot na siya ba pandamadone Hanagi Chief Minister N. Birena handak makhoi kungamanga Delhi da chatuna BL Santos unaruba du lenga asi semna batak shilambani masigi makha tabada mahak masayong na MLA manga amuk chatlure loinana sambit patra su unare makhoi gi maikai digi Bihar gi mikhal haidok tringai mamangda makhoi sungsoi soidana lakani habagi wafam thamlagle aduna athuba matam da lenga ama athuba matam da semlagani paumi sing na MLA El Rameshwar gi wafam palladuna leadership ki yanadaba leirabra haina hangba wahangda masigi matang da wa nganghan bigano adubu IDP sing na thingnariba khudong chadaba madi PR lenga ki mahut popular lenga ama sembagi matamda matangda tongan ba relief camp sing da leiriba IDP singbu mari leinaba SDC amadi DC sing na ningthina yengsin biba mathau yamna tai loinana popular lenga amadi PR lenga ki khena bakhara di leigani PR lenga si system da torokpa thabak oibana process tapkani adubu popular lenga ki oinadi miyamgi khanna thabak thoram sing adu risk lauraga torakani mai chakpa madi isingi chaw thokpa matamda system ngaiduna leiba yaba natte mai adu bu muthatnaba madi isingi chaw adu bu khudaki oina lakshinaba thabak chatharakani haiki 25 MLA एक साथ बैठ के नॉर्थ ईस्ट का इंचार्ज समित पत्र जी खुद आए भवन में हम 25 साथ बैठ के मिला और उसमें हमने रिक्वेस्ट किया मणिपुर का पब्लिक का डिमांड है और अपनी भी डिमांड है कि पॉपुलर मिनिस्ट्री रखिए और आईडीपी वगैरह का ज़्यादा फ्रेशिंग इसको हम लोग सॉल्व करना चाहता है और ये पॉपुलर मिनिस्ट्री नहीं आने से नहीं होगा तो ऐसा करके रिक्वेस्ट किया तो उसी टाइम में समीर पत्र जी ने भी बोला था चलो हम लोग भी अभी सिचुएशन भी इम्प्रूव हो गया है हम हायर लेवल को हम इसको परस्यू करेंगे आई विल परस्यू टू द हायर लेवल की अभी टाइम आ गया एमएलए लोग एक साथ आके रिक्वेस्ट किया है बोल के हायर में बोलेगा बोल के BL संतोष जी हम 6 आदमी जाके मिले उसमें हम 6 जाके BL संतोष जी को हमने रिक्वेस्ट किया है सर ये पब्लिक का डिमांड है हम लोग का भी डिमांड है एज अर्ली एज पॉसिबल मणिपुर में पॉपुलर मिनिस्ट्री रखिए हम लोग वी आर ऑल यूनाइटेड हम लोग साथ सब मिल के आ रहा हूँ मणिपुर पब्लिक भी एक गवर्नमेंट बनाना चाहता है तो उसी टाइम पे संतोष जी ने मैसेज हाँ वी आर कंसिडरिंग इट हम भी जल्दी आ रहा हूँ हम भी जल्दी इम्फाल आ रहा हूँ बोल के उसी दिन बोला था बिहार की इलेक्शन की ममांगदा मा लाखने मान हायरख्रबन Regional Institute of Medical Sciences RIMS Imphal na National Song Bande Mataram na chahi chama yangkai shurakpagi ningsing thoram Ministry of Health and Family Welfare gi pautang matungina administrative block da ngasi pangtokre thoramas institute asigi director Professor G Sunil Kumar Sharma medical superintendent deputy director administration dean academics Dental College of Nursing की Principal सिंह Department की Head Faculty Member सिंह Nursing Official अमदी RIMS की Staff सिंह सुसर क्यादना बंदे मातरम पुनः सकनखी District Administration Bishnupur na su sinduna district asi DC Bishnupur puzai langbamna sarugyaduna bande mataramna chahi chama yankai shurakpagi thoram virtual gi khuthangda sarugyaki mini secretariat complex ki conference hall da pangthokpa thoram aduda district asi gi makok thongba official ki asu sarugyabaga loinana punna bande mataram sakhi District Administration none na sinduna bande mataram sakpagi thoram DC office complex none da pangthokre thoram aduda mahiroi singh district level officer staff amadi atopa miyoi kya sarukyaki Nominee की खोंगचता जिरीबाम डिस्ट्रिक्ट लाखलिबा यूनियन मिनिस्टर ऑफ स्टेट फॉर वुमेन एंड चाइल्ड डेवलपमेंट साबित्री ठाकुर ngara जिरीबाम डिस्ट्रिक्ट हेडक्वार्टर दा थुंगलाखिबगा लोइनना डिस्ट्रिक्ट असिदा पाइखलिबा सेंट्रल प्रोजेक्ट सिंगी प्रोग्रेस यंगशिनख्रे मिनिस्टर ना सिल्चर एयरपोर्ट दा थुंगलाखिबदा मफम अदुगी डिस्ट्रिक्ट एडमिनिस्ट्रेशन तरामना ओपगा लोइनना जिरीबाम तबना लाखी माकी खोंगचदा दुदा मिनिस्ट्री ऑफ वुमेन एंड चाइल्ड डेवलपमेंट की एडिशनल सेक्रेटरी वलेटी प्रेमचंद एडिशनल प्राइवेट सेक्रेटरी राहुल कुमार मदी सेकंड PA सौरभ द्विवेदी सु लोइना रखी DC Jiribam Krishna Kumar yauna makok thongba official singna minister butaram na okpaga loinana DC office complex central scheme amasung project sing district asida matau karam na paikhat ibage haibagi matangda review meeting pangthoki district asida kilometer magi radius ta lenga ki primary school amam leiba amadi private school chamaga tarana education sector chawkhatnaba hotnaba yauna PowerPoint presentation piduna khanghanbada minister na apen mafungdoki ngasi su district asi mafam kyada koina chatuna yengsilamgani hairi
kumbi AC ki MLA da kumbi miyam na MLA gi lanai pocket gi sel puthok laga lambi sembiu hai ki balaite lambi di lengak na semga dabani masida MLA na mari leina ba singda takshin biu hai bani MLA na oidaba kya ngang do na kumbi miyam bu apang basiba amadi leirak khulakta wa ngang laga lambi semba sakpa yaru haina kumbi miyam na hairi kumbi AC ki maru oiba lambi sing mapung oina kumbi wangu lambi dagi hauraga kumbi ithai lambi kumbi wapopi lambi na chingba lambi sing koila sabiu lambi sembiu haiduna kumbi da kumbi miyam na changsilakiba lambi thingbagi khongjang ngasiga thana numit humni sujin kibaga lenana hana kumbi area khaktana changsilamba lambi thingba du ngasidagi kumbi AC gi mafam kyada paksana lambi thingba hokibaga lenana lambi thingba aduna kumbi uchan makhong kumbi lamlong kumbi thingel ithai wapopi ithai bazar wangu parking wangu nauda khong wangu sabal sagang na chingba mafam kyada lambi thingba gi khongjang sing changshinaki lambi thingba sna kumbi kaichel fam daba numi humni sukre kumbi lamlong da lambi thingba du da saruk yaram ki bi jaya khangim gam kobi nupi amana numit humni surak laba lambi thingba gi khongjang asi local MLA gi mayok tanate lambi asibu chahi kya sembi dana thamlakliba mari lainaba department amadi authority singi mayok tani numit humni surba phawba khongjang asi ga mari lainana department amadi mari lainaba kanagumba amatta laktuna lambi thingliba amadi kumbi miyam gi apamba hanglaba laitri karigumba adumak laktaba thoklabadi changshiliba khongjang asidagi hena kanba khongjang lepa laitana changsilaki gani ngasidagi hauraga hana saruk yaramdaba kumbi AC gi manungda leiba khul kya yawrakliba si lambi asi kaya yamna maru oi amadi wabana kham thinglakpadagi khudingmak lambi thingbasida haunaruba tawtana saruk yanarakpani hayengdagi di school lamadi ata uniform set pa fawa yawna athingbasida konsinbagi firep lawrakpayai masida tholakpa tekcha khudingmak mari leinaba amadi masa masana pujagadabani haiki Welcome to Kumbi dagina wangu phawbagi lambi se koi JCP tawraga tawkhairage haibagi akoi da plan tawba loigre lau singuba angangi karigi satliba lairik laisu tambagi satliba ana layengi karigi satliba se yengjaraga akoi na handokjabani by chance yarakta taraga di tangai phadana koi takhaijagani ana ayeki lalol itiki loine satnari banina Kumbi praja khwai khuding makna BJP Congress adu ada haina rajniti tawraga laibibagi mahutta ngasigi lambi yadriba se athuba matamda sembiraga afaba lambi amada satnana honabada prajamyam nasu banasibu saugatpiyu haiduna media gi thongda appeal tawjari Sustainable Agricultural Biotechnology Ecosystem ohenaba Quality Assured Plant puthoknaba National Certification System for Tissue Culture Plant NCS TCP gi matang awareness pangtokre BRIC National Institute of Plants Genome Research New Delhi na Biotechnology Research and Innovation Council Institute of Bioresources and Sustainable Development IBSD ga khutsanaduna takel patlaiba IBSD ki conference hall da pangtok awareness hoktok ki thoramda BRIC NIPZR ki director Dr. Devasis Chattopadhyay Nodal Officer NCS TCP Dr. Manoj Kumar Modi Co-Chairperson PMEC Dr. JL Karhillo, Principal Investigator NCS TCP Dr. Asutosh Pandey amasung BRIC IBSD Imphal ki Director Dr. Nanaucha Sarmana athoram ki athoiba mithunglen singoina targyaki awareness hokdopaga mari leinana BRIC IBSD Imphal ki Director Dr. Nanaucha Sarmana awareness asi pangthoknaba galingai dagi hotnaraga lakpa mani Institute asigi Bioresources Division na tissue cultures da yamna kan hotnaraga lakli masida leiriba problem asi local entrepreneur amasung youth pu puning thogatpa lam asida changlaknaba hotnaba mathau tai North East achoba company laite maramasna quality plant material puthoklaga certified tohalaga madugi kana balongnaba khanghobagi khudong chaba awareness asna pigani haiki What is the use of having a certification of this? Because once you have this certification, the price of the materials goes up, and also there are many other quality checks when you have a certification. So like this, we want to help, especially one of the main aim of this program, as well as one of the mandate of this institute, is to enhance the socio-economic development of this region using the bioresources, which are very endemic here. Our mandate will cover all Northeast. As I have mentioned, that this is the one and only institute under the BRIC, under the DBT, which is in the whole Northeast.
Brick NIPGR की डायरेक्टर डॉक्टर देवासिस चट्टोपाध्यायना चनबी अमगुमना क्रॉस पॉलिनेशन तौब यामना लई अदुबु टिश्यू कल्चर ना लौमी सिंगदा करमना कानब पीबगे हाइबा खंगहनबसी यामना मरु ओई टिश्यू कल्चर तौबना मदर प्लान अमा खक्तगी चारा सिंग सेमलगा मास प्रोडक्शन तौब ngami planting material thuna phangba ngamgani mahau manghanda chap anana piba ngamgani pambi da laina nagande masina atopa pambi da sukhande certified entrepreneurs sing the government subsidy pibagi mathakta quality labor product puthokpa ngambana sendong hingolhanba ngamgani haiki We have brought some entrepreneurs with us from Maharashtra, from Tamil Nadu, from Odisha, so they can tell their experience because they are all tissue culture entrepreneurs, big companies, and they supply to, they also export, बाहर भी भेजते हैं। तो फायदा क्या है? एक है जो अगर यहाँ कोई जो है एंटरप्रेन्योर टिश्यू कल्चर कंपनी खोलना चाहता है, they will get subsidy from the state. हम लोग अगर आपका कंपनी को विजिट करके सर्टिफाई करेंगे कि आप ठीक प्रोसीजर फॉलो कर रहे हैं, तो स्टेट गवर्नमेंट से आपको सब्सिडी मिलेगा। दूसरा, वो पौधा जो किसान खरीदेगा, वो किसान को सब्सिडी मिलेगा। हौगलकलिबा मिरोल द पिरमगदब खुलाई दी एजुकेशन खक्तना शक्ति लेरब खुराई ओहोगनी अफब मिरोल ओइदुना खुनाई असिबु मांगरोम द पुबंगमनबा अफब एजुकेशन पीसी हैन एमएलए थोकचोम राधेशान हाइख्रे हार्वर्ड स्कूल ना साफोंगलकिबा चही कुनगतरु सुरकपगी कोमोन थौरम गरी द लेबा हार्वर्ड स्कूल की कैंपस पांगतुप थौरम द वफम मसी हैरो केंद्र के एमएलए डॉक्टर थोकचोम राधेशान फोंदोखिबनी थौरमदुदा डीएम यूनिवर्सिटी ऑफ वाइस चांसलर ओइरंबा प्रोफेसर नोंथोंगबम राजमोहन हार्वर्ड स्कूल इम्फाल की प्रिंसिपल डॉक्टर कोंजिंगबम नवचंद्रसु थौरम की अथोइब मिथुंगलेन सिंगोइना सरुक याखी थौरम मदुदा हंदक हाइदोकिबा कोसेमना लौबा हायर सेकेंडरी स्कूल लिविंग सर्टिफिकेट एग्जामिनेशन दा हार्वर्ड स्कूल इम्फाल की पोजीशन तारकीबा महिरोई सिंह स्कूल असि की पांगथोकपा एग्जाम सिंह दा मकोंग मथंग ताकीबा महिरोई सिंह दा सर्टिफिकेट पीदना पुनिंग थौगतकी एमएलए थोकचोम राधेश्याम मखाताना हाइकिबदा मियोइबना पुंसीदा फंगे तालिबासी नुंगाइबनी नुंगाइबा फंगनबा माइ पाकबा मी ओइबा चंगी माइ पाकनबा महिरोई ओइरिङै इहै मतिक चाना तमसिनबा खोमजिनबा मथौ ताइ हाइरिबसी हार्वर्ड स्कूल ना चही कुनगा तरुक असदा महिरोई सिंगदा महि मतिक चाना पीदना ngasiदी माइ पाकबा मियोइ कया पुथोकपा ngamduna नुंगाइबा फंगलमलगनी थाजै एजुकेशन सेक्टर अफबा महि संग खंगतपदा प्राइवेट स्कूल ना चादा मरफुद्रा ओइगनी प्राइवेट स्कूल याउदना एजुकेशन सेक्टर चौखतपा वागनी मपुंग फारोइ महिरोई ओइरिङै तमसिलिबसिंग असि तुंगी पुंसीदा थिंगनरकदबसिंग अदुगा मायोकनबा ngamnaba सिजननबनी एजुकेशन असि ख्वाइदगी मपांगल कनबा खुलाई अमनी हौगलक्तिबा वाखल नौरिबा मिरोल सिंगदा अफबा एजुकेशन पीसी अफबा मिरोल ओहेंदुना सोसाइटी मांगदा पुबा ngamnaba सेमनसी हाइकी There are no failures, only lessons to be learned. Fail haibale thabuksil laiteba aduna akhoi angang singda Madi ngamoroi, madi oiroi adu tawra. No. Education hairiba pochina koi manada khuding manahan ngame. Laira miso ma knowledge yaur skill yaur educate oibiraba. Ayona nungaiba phamjaw oiropiya. Dharma manada si yaiba. Adun education can only level everyone. Low enough level to. So tragedy in our country and in Manipur particularly, akoi education da mayam si attention pibasi thamoi di fsan to bisi yam wale mamangai ahal singna chingpa turel sing kallaga thambiram mi haibagi wakhalonda haurakliba naha singda takpi tambiraga apaba punsi mahing amada aikoi khudimangna punna hingminaba ma changi haina Directorate of Environment and Climate Change ki director Dr. Taurangbam Brajakumar na hairi Kumalampak Youth Hostel da Climate and Environment Changes in Manipur hai bihiramasta khananainabagi thoram amada wafamasi phongtokibani Center for Research and Advocacy Manipur amadi United Voluntary Youth Council na sinduna mangtokiba thoramadda United Voluntary Youth Council President Nahakpam Ibochobu yauna tongan mamioi kyana sarukaki Director Brajakumar na makhataraduna honglakliba malimgi nungjunungsa aing asasida aikoi khudimang namunna khangminaba changi amadi scientists singna thizin humjilaga puthokliba fact findings singa sida aikoi khudimangna maram singa sibu matamga chunana thizinduna paikhatminagadabani handak lamdamasina nong kana chubana isingi chaw toina thokpa thingnari oirakliba climate change asina hauzik Turel Singi Imai Singh Hantarakli, Matang Chahigi February, March Sada Ikang Tokpa Yana Lady, Gaitarakliba Kalista, Ngaktok Minabada Mui, Akwegi, Lamchat Sazat Singh, Hongdokpa Changi Fungdoki.
कोई मणिपुर ख्वादी की अखोना याम सांगना होंगबा चेंजेस नत्तब अखोना nganga की अहोंगबा अखोना क्लाइमेट वेरिएबिलिटी है अखोंदे क्लाइमेट वेरिएबिलिटी से सिममांग सही नोंग कन्ना ताखरे हंदक सही नोंग हेक तादबुंबा सुम सही अमा निदा याम चेंजेस लेबा अखोदा इसिंग सामुत अहुमलक हंजलप सहीमदा इसिंग साव अनि हुमला हलक पाइजे अखोदा अवाबम नेबो हजि ngarang nahan ising chaw lo hidang ari ji hoji ikang thopegi akoida turen kha kangwa hore mu si mi khuding mak ki behavior ai norm gi tori ai action thabuk thorum sing se ma changes am change akoida hanagi malem dal mi ba dung ba natural piram mayam sing se sagona ne hingmina na bi adung wakhal da behavior change tora kan dai khigi yam fast life na tabai akoida yamna akoigi prithibi gi masai lejer healing process ga satmina ba ya badung mahing ma khoi sange tare thaini ahalaman singna kamdona sing paturin se kallaga thamiram ge wakhalon cha khangmi ne rakanda akhoi hore ba naharon sing sa makhoi anova science sing do madra ma se takpi ra tambira kanda makhoi ano makhali modern science da traditional knowledge hapsal laga anda afaba life style ma khoi hingmina ma tangai phade maduna khoi every forum da khoi phaminum changi Namdamasra hauzik wariba pipa masra sangai festival pangthoknaba sem saribasi namdamasigi miyambu namthanaba khunayasigi muthatnaba hotnabani haina iramdam kanba apun malup ikalna hairi sangai festival sinbagi mahut lanjinariba sing mayumda hanjinnaba sinbana hena maru oigani kokomi amadi IDP singa festival ase boycott tawnaba lawkiba fireb achuma khongthangni lup asinasu boycott asida mangjil thana saruk yagani hairi hauzik pawgi marathana tema bring tam nominasi होंगलकलिबा पुंसिगी लंबी सिदा अरैबा चाबा याबा मखै सासिनरी अदुना हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फावदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहलक्ति खुदिंग मक्सिबु ngakthokke हाइरबदि जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल Sangai tutorial kwa kathen gi class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 tagi class hausaragani loinena class 10 gina December 1st week tagi class hausaragani sahi kuding gi position holder kaya puthokliba coaching center asida ben amadi hostel gi kudong chapasu ngigani मतम की नुंगसित नुंगसा अमदि अइंग असान मरम मोइरगा लोक तुंगबा अमदि खूबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खूबद नत्तना नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप break matung na mayabam khana taram nokchari makhataba pau pisari transgender activist malem thongam na cycling for manipur peace haba team na delhi dagi manipur tamna sandi gi paujel puduna cycle da khongsalaki ba mahaki khongchet ngasi bihar gi konungoi ri patna da leiba state adu gi legislative assembly bihar vidhan mandal mamangda bihar amadi manipur together for peace together as one nation thaba play card paiduna mafam adugi miyamgi pukning chingsinkhre amasung manipur da hojik oiriba achoba crisis asigi matangda mafam adugi miyamda wari saraba matung new market patna junction da leba jaba masjid da changduna khongchana siga mari lenana mapuda thongni jabagi achoba khudong chaba amasu phanglakhi hari malem thongam mafam aduda thungnari habagi pau tabada mafam adugi sachivalaya police ki team amana amuk mahakpo taramna okhi ningsing bayai mahagi khongchana si tha asigi november gi anida Thama mapung fakraba matung makatana Bihar gi Patna da leiduna mahaki peace campaign asi makachathaduna lakhibani mahaki khongchita si ngasi ka tharaga numit kunthraga mangani sukhre hari Manipur da thogli beirang asiga mari lenana People's Union for Civil Liberties PUCL na phongkiba report ta all Manipur Working Journalist Union amjubu mingchat thiningai oiba wafam kya yaukibadu yumfam yautaba kupna thidoktaba wafam ni report adu withdraw tawduna miyam da lale haijadrabadi ain gi oiba thabak laukhalagani haina amju amadi editors guild Manipur na legal notice thakre legal notice adu union gi mahut senduna advocate Hizam Chandra Kumar gi khuthang da pikibani ECM amadi amjugi secretary anina kurek piduna tholak pachirol da PUCL gi report adu da state asiki journalist sing da mingchat amadi pukning sokningai oiba wafam kya yaure masigi mathakta union gi members si
oibagi mawong amasung state asigi media ownership ki legal framework sing lana pakthokle maram aduna athubada lebak miyam khangna lale masung makoina phongtoki ba wafam adu handokle haina khanghalaktrabadi logi oiba chapchaba thabak lokhalakani hari Department of Agriculture ki Director ki meeting makhada District Agriculture Office Thobal ga khusamnaraga ngasi Hairok Part 2 Litanda Federation of Civil Society Organization Fox Manipur amadi Nongpok Organic Sinthaluk Farmer Producer Company punna khusamnaraga Hairok ki longmi singda ningtham mahi marong rabi crops ka mari lainana mustard oil seed amadi fertilizer yentokre ngasi ki maru marang yentokhiba mari lainana Fox ki Assistant Secretary Organization Sinthangamba Laishramna Department na paikhalakwa sigumba longmi miyam yaifana ba thabak thoram sing aikhoi punna mating pangsimina ba amadi pothok chathok marang kaina puthoklaga chinjak ta bipal tangdaba iramda Manipur ma ohenna ba kidamakta aikhoi punna honaminasi aikhoina pothok marang kaina puthokliba makai mapaldagi pochei pusilakpagi chang hantarakani mapaldagi pochei pusilaktragadi aikhoigi yamlaba senfam ama mapanda chatkikadabadagi kanbangamgani lawlok paloraba matungda yamlaba lobuk lamhang mayam ama hanghallaga leibagi mahutta mahi marong punna thaminarakanda asangbatana thanbalamdam ohenbada aikhoi punna saruk yaminarasi aduga Fox Manipur nasu lawmi singi lepalaitana makhatana thabak thoram kya paikhatkigini haiki Asimba Department of Paikhalakpa Tawak Thoramsingda Myan Nasu Hena Koi Punna Mateng Pangsiminaba Amadi Pothok Chathok Marang Kana Puthoga Tinjakta Mipan Tangdaba Iramda Manipurama Uhenana Bagida Motada Koi Punna Vanaminasi Akuna Pothok Marang Kana Putholiba Makai Mapandagi Pot Pusilakta Bagi Chang Handarakani Mapandagi Pot Pusilakta Gadi Akoyi Yamnaba Senfam Ama Mapandak Chaki Gadova Adudagi Koi Kanbangamani Akuna Dum mapandagi pusilakpa ngaiba da koi suba nomba tanbagi adum bawa khalona puna thadok minarakanda koi isagi oiba chinjakta mipal tangdaba iromba lepchaba ngamba adum mapuna ama purakna bahona bada koi punna kona minasi Manipur ki sakyeng mingshilni hainariba loktak imabu miyamda hena khanghanaba amadi tongan tongan ba thorang amadi thorang kya da loktak bu fagatnaba project kya paikhat pa yanaba amadi lamda masigi khut sa haiba haibi kya bu puthokna makoina sajaba amadi puthokchaba polam kya sing miyamda fanghanaba ki tanjama pinaba ki damak Ministry of Micro Small and Medium Enterprises Government of India gi makhada Manipur gi tongan tongan ba district sing dagi lakwa entrepreneur kya na sar kya tan nimit mangani chupna chathagadaba ima loktak expo 2025 ngarang dagi Bisnupur district ki Centra Public Ground da thanga AC gi MLA Chi Robindro na hawtokre BK Chanu Foundation amadi Newi Manipur chapter na sindana pangthokiba expo hawtokpugi thoramadu da MLA thanga AC gi T. Robindro, DC Bishnupur Puzai Langbam, Assistant Director, Ministry of MSME, Government of India, SS Manu Sharma, Chairperson BK Chanu Foundation and President Newi, Manipur Chapter Kangabam Vijay Chanu, State Secretary BJP Manipur Pradesh Dilip Moirangthem, Indigenous Foundation Ukrulgi, Raising Awungsi, Maha Regiment Sendra Post ki Lieutenant Arun Kumar Solonia, MD Akoijam Marketing Oinam Dayananda amasung Manipur gi saknairaba artist Hamom Sadanandana President Member Singwaina Sarugyaki Tharungi Sarugam oina athoiba mithunglen singna loktak patanga macha kya suthadaki loinana Manipur gi tongan tongan ba district kya dagi lakwa entrepreneur kya na sarukya duna mana sajaba polam kya puthoktuna punna stall ni phuna sarukya riba ima loktak expo athoiba mithunglen singna ribbon kaktuna hawtokhi loinana cultural gi oiba jagoi kya su miyamda khudol tamki tharunga mari loinana MLA T. Robindro na phongdokibada BK Chanu Foundation na lamdamasda sigumba expo ma hawtokpasina lamdamasida gisu entrepreneur kya tholakani habagi thajabala ngasi entrepreneur singna puthokliba pothok singasi maruina makhoi ki yamna mathau taribadi marketing haibasini BK Chanu na sigumba expo na chingba pangthokliba sigumba aikhoi gi khutsa haibasingna puthokliba polam singasibu promote tawbada mipum khudimang na sumateng pangsi makhata na so sigumba thorakliba khutsa haibasingasibu hena mateng pangbiduna local artist singbu Chakal Hanabu Hanaminasi Haiki. Sinakogi local artisan dogi khutsa hairaba maming chalabagoi artisan sing sina akogi atopa state tamage producing zone bada bayan seller fair bayan seller midsaista sina chok matema pangani haibase ya ki acheba thajai
Sanamahi Liningi Pokpa Luhongba Masung Korong Nongabagi Thoram Sing Haiba Hiramda Numitaraga Mangani Chupna Chatagada workshop ama lining tau Sanamahi Sanglet Haukre Furup ama Natraga Kunayamagi Nachat Nabi Masung lining Laishon Masakang Nabuhan of the Furup Adugi Pokpa Luhongba Masung Sibagi Thoram Singda Jauna Mamitai Haina Manipur University of Culture Ki Vice Chancellor Professor Paunam Kunindrona Fungdokre workshop asi lining tau Sanamahi Temple Board amadi Manipur University of Culture Anina Kusamna Hin Kongbal Upong Yumfam the Labor Sanglena Sida University Siki Vice Chancellor Professor Paunam Gunindrona Hautokibani. Workshop Sida Kabui Furup Yauna lining Sanamahi lining Buthazaba Amadi Chatpa Mui Kana Sarugari. Taramadu the Professor Gunindrona writes the paces have a hiramda Wangang Laduna. Landamasiki lining Lashon the Gi, Hauraga, Chatnabi, Nat Kudimak Scientific Oibamonga Tizinduna. Yokat Pahibasi Manipur University of Culture Giling Trapapandamni, Masiki Wakalo and the workshop was the Sanamahi lining Popa, Luhongbama Sunkorong Nongabagi, Thoram Sing Hibe Hiramasi, Butokuna Nainabani. Maramaduna, Nasigi Mirolas Isagi Horok from Chatna Rola Madi, lining Lishol Kangabuhan Abada, Nasi Nainariba works over Siki Hiramasi Tangai Fadana, Kangoma Toktai. India Lingana Hodokliba National Education Policy 2020 the Fawa, Furu Amagi Nachat Nabi Amadi lining Lishon Gimatanga, Yohanduna, Mahiroi Singda Kanghanabuhanari. Amarom the lining Tau Sanamahi Temple Board na Sanamahi lining Chokanabuhan Abadanatana, Hielchanglon Panji Tambana Chingba Kanaraba Hiram Kia the Tabak Sing, by Kalakpasima. Afaba Kongtangni Haina Fungtoki. Taramadar LSTV ki Vice President Vidyapati Senjam, University of Culture ki Registrar Laishram Radhakanta LSTV ki Member, Secretary Vaishnam Siva Dutaluang na Chingba, Masak Naiba Mui Singh Sarugyaki. Urembamgi 33 kV system ki switch gear panel same kadaba maramna thasi ki taragamari fawa mai shutdown togani hari MSPDCL dagi fangba pawda shutdown asina maram moiraga 33/11 kV sangai pro substation konba tera kwakathel malom 33/11 kV mongsangai substation konba mongsangai kesamthong 33/11 kV kwakta substation konba singjamai kawa Amadi 33/11 kV GIS substation Konba Kanchipur Kyamgai na Chingba area da peak hour gi matamda mai chang naina mai fangloi hari Thasi ki tangkunda ki kunganipan fawa Goa da pangthukadoriba yangkai ka taruk suwa International Film Festival of India 2025 ta sarugyaruna ba Manipur gi Barun Thokchomna direction piba Battlefield yaurakle hari Film asi Manjoy Laurembam Dr. Radhesham Yunam Amadi Biswamitra na puthokpani film asi Malem ki ani suba lanjau manungda Manipur da oikiba phibam aduda based on film ni Indian Panorama section da feature film da kungamanga amadi non feature film da film kun khangatpagi manungda Battlefield yaurakibani 私が2歳6ヶ月の時に、31歳の若さで亡くなりました。 Hindi mo play hai bani ako masakang de. Ako'y bani pai bani nga ako'y bani pai bani. Mo manul masak pawo ingre. Pado ibong lora. See a Million campaign gi Makhada Welfare Association for the Blind Manipur Namit Udraba Singna Sizinaba Yaba Matamga Chunaraba Kusukulai Sing Sizinaba ki awareness piba ki thoram Solution Week ngasi Takil the Labor Welfare Association for the Blind gi office complex apangtukrai Tharmadura State Commissioner for Person with Disability Waikom Birahari CRC Imphal gi Director Koibi Naukshepam Government Idle Blind School gi Headmistress Mangiwala Enable India gi Mihud W Elizabeth na Chingba Sarukyaki Tharunga Mari Lenana Waikom Birahari na mid udraba mioi singsu anoba makhal ki khusukulai sing mating lauraga direct ningthina tamhalaga miyam marakta tilhanna bagi paikhalakpa thoram gi sarugama oina campaign asi pangthokpani makoisu miyam ga chamanana IAS doctor engineer oibangam na bkhwana bada mating pangna ba anoba khulai kya tholakliba si matau karamna sizna gani haina takani haiki screen readers the braille tool AI powered glass machine display to be white cane assistive mobile app the Abra Vision low vision ki Abra Vision about koi low vision you machine about koi keyboard paper skin board taking weighing machine talking wallet suma mayam sing asi display torga visually impaired with bungam daba low vision over ambush normal people amag chap manana bungam daba masuma India ki technology mayam sing India da sai khudingi IS mari manga IS fa sai khudingi phangi
visual impair city conversingsta hojiki matamdadi akhoi visual impair mana chakpachu koi kanagma mating chechu mating audana koi AI specs sinarga normal chapang adubu pasha khatang manina manipuradi adubu masi sinabang amji JD Memorial Foundation की तरह हम दोस्तों फाउंडेशन देगा मरी लेना ना इपाक फिल्म प्रोडक्शन मणिपुर ना नौ न पुथोक पिंकी साइकोम न सही सकपा जेले समझी जितेश्वरी ने एक्ट तो बला उको तोइना हाई न मिंगथोन बा म्यूजिक वीडियो मंगा से रिलीज तौखरे थरोमसे की मनुंग चना डॉक्टर RK नयन सना ने इबा याहौ थिंग बखोइमु मणिपुरी फीचर फिल्म सो मियाम द उकी JD Memorial Foundation मदी इपाक फिल्म प्रोडक्शन मणिपुर न सिंधुना पैलेस कंपाउंड लाइबा MSFTS की ऑडिटोरियम द पांगथोक की थरोमद द लेकिद्रबा महाराजा बोधचंद्र की लोइनबी रानी सेदे Thangwaiban Rani, Film Forum Manipur की चेयरमैन खांगेंबम कुलेश्वर, धनमंजुरी यूनिवर्सिटी की फॉर्मर वाइस चांसलर प्रोफेसर N. Ras Mohan मरुइबा मियोइसिंग वेना सरुक्याखी थरमदुगा मरी लेना प्रोड्यूसर डॉक्टर RK नयन सनाना लमदमसिदा खुदोंग थीबा क्या मायोकनरकपदा JD Memorial Foundation असो अचोब थौदांग क्या लौदुना मसक थोकपा थबक क्या तौदुना लाकली अदुबु मियामदा खंगहंदुना मिंगचत तानबदी होनरकिदे मरुइबा थबकतुदा माय ओनसेंदुना लाखी लोइना JD Memorial Foundation ना ngasi फावबदा अवाना तारबा मियामगी मतेंग अदुमक तौदुना लाई मदी मखाताना पांकी गनी हाइकी हौसलसलकपदा मरुइबा पाव अमखना पिसरी Mande Mataram gi chahi chama yankai shurakpagi ningsing thoram pangtokre. Bihar gi Mikhal Haidok Tungai Mamangda Party gi Luching Basing Imphal da Laktuna Athuba Matamda Lenga ama semlagani haina Hanagi Chief Minister N. Biren haikre. Union MOS Savitri Thakur na Jiribam da Paikhaliba project sing yengshinkre ngasi suma fam kya da chatuna yengsing kadori. Amadi lambi sem da bagi mayokta chathaba kumbi AC ban hena kansinkre. Hozu fauke na di ICV na sandok chari ba pao matanga siro shinjare mit eng tabiri ba pumna mapu amukhana khurum chari.